Manipuri thokliba irang asiga mari leinana matam khara nongmei kapnaba lepluraba matung ngasi Imphal East District ki manung channa leiba yangang pokpi police station na konba Sanasabi da Kuki lalhouba singna maikei kayadagi nongmei kapshinduna landarakhre press na phangba paw magi matungina thodok asi ngasi numit ungma matung pung 2 minute nimfurom taba duaida faimol tuichin amadi kaune khul ani gi marakta afaba makhal gi khulai paiba Kuki lalhouba singna nongmei round kaya kapshinduna landarakhibani Thogdoduga matam ikan kanadana numitung matung pung 3 minute rom tarak paduaida Sanasabi makhal laikai mamang chinglom dagi nongmei round kaya adat akham leitana Sanasabi khultam na kapshinduna landarakhi pungkhai amarom nongmei kapshinduna attack chatharak matung mafam maduda central force ki personnel sing changsilakpadagi nongmei kappa du left ki panbayabadi tha asigi tareta TOMTV ki team amana Sanasabi mamang natum ching amadi masigi akoiba mafam singda Kuki lalhouba singna cam amasung vangka kaya sajinduna lanbung semgatle haina sandokhiba laikhrabani